अहानबद मरुओइब पाउसिंग पिजरी Village Volunteer Force Manipur na sinduna numit nini ki oiba March Tree Plantation Campaign ama haibok chingda pangthokre. All Manipur Nupi Manbi Association gi Coordinator Bonita Pebam amadi Santa Kurai yauna press conference ama pangthoktuna Laisum Kumarjit bu transgender na te haina phongdokre. Sakhang daba singna nan loken simi kauthok laga nomai na kaplam bada ama sire anina laikat nari. Amadi Kuki Nation Front ki kuntra tarit chuba mapok kumun palan pangthok tuna separate administration ki demand hena khokpum chesin pre hairi. Kurumjari, Mami TV ne sandok chaba prime time news meeting tabiram ni basingbu BEBITA konthojamna taram nokjari pau sandok na pizari. Village Volunteer Force Manipur na sinduna numit ini ki oiba March Tree Plantation Campaign ama haibok chingda pangthokre. Ngasi ahanba hokdokpa numita Village Volunteer Force thongmi chawnga romna u chara lising ani rom thaki. Thauram aduga mari lenena Village Volunteer Force Manipur ki President Takhelambam Ramanandana phongdorakpada ngasi pangtholiba u chara thabagi program asigi maru eba pandamde malemgi oina ecological balance kaitharaktuna soksilakpa amadi global warming gi chaitheng Manipur dasu fangba haurakliba asidagi kharada oirabasu kanba ngamna pagidamak Village Volunteer Force na tree plantation campaign asi pangthokpani loinana Village Volunteer Force asidi lan tawdaba matamda economy revival da mai onsinduna wa culture sagatpa amadi green revolution da mai onsinduna Jinjak tamipal tangdaba lamdam ama ohenaba honaduna khudakta khulnifu henbada alu kobi hawai tharak na chingba jinjak kaya thaduna puthokhiba leire maram asina Village Volunteer Force bu leibak miyamna su mateng pangbiu haina phongdokhi ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯎ ꯊꯥꯕꯒꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯅ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯈꯨꯟ ꯉꯥꯛꯄ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯇꯧꯗꯕ ꯃꯇꯝꯗ ꯏꯀꯣꯅꯣꯃꯤꯒꯤ ꯔꯤꯚꯥꯏꯚꯦꯜꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯋꯥ ꯀꯜꯆꯔ ꯁꯥꯒꯠꯄ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯈꯠꯆꯩ Ngarang thokiba laibak thiba thodok aduda soktuna leiriba Laisum Kumarjit ki matangda ngasi All Manipur Health and Wellness Center amadi All Manipur Nupi Manbi Association gi Coordinator Bonita Pebam amadi Santa Kurai yauna press conference ama famkhre press meet asida Pebam Bonita na phongdokhibada Laisum Kumarjit hariba miyoi asi transgender nate amadi transgender ga mahak hiram amatada mari leina de haina phongdokhi mahak na makha taraduna hai Transgender ama oiba haiba asi Government of India na National Protein for Transgender hariba portal asigi khuthang da concerned district magistrate ki deputy magistrate online da issue tawduna identity card pigadabani card asi paidabasing the Transgender Person Protection Act 2019 amadi Rule 2020 ki makhada piriba protection amata fangnoi haina phongdokre media sing na su pau phongdringai da mamangda mahaki transgender ni haibagi asengba khangdokpiu amadi saktak che sing adusu yenghaningbagi apamba phongdoraki aroibada mahakna makha taraduna hauzik card piriba transgender sing na su transgender sing da mingchat thiba yaba amadi samaj ki mayokta leiba thabak sing tawbidana ba mahakna appeal tawrakle Yauri aduga akhoi ngasi press meet sida han haigadoribse ngarang incident sama kak thokibodo Kumarjit Laisam nomaina kapagi makhongda adugi incident to akhoi haigadoise media da maje social media amadi atai atopa print and visual media singja transgender ni haidan Kumarjit Laisam se transgender ni haipak wahai ama pallaga thole ada aina hoji haidoise mahak transgender natti haigadoribani adugi proof to ni pigurkadoribse akhoi na transgender person sama mi ama transgender haina identify
tꯧba matamda ihan hana changbasi magi first hand document se government of India na national portal for transgender hai ba portal ji through the deputy magistrate district ki concerned magistrate na pir kanda identity card am issue tawbani online gi through the portals te apply taw kanda si gi hai ba portals te apply taw ga pai ba identity card pai da basing se transgender ne hai tar ga sunga sai gi transgender persons protection of right act 2019 amadi rule 2020 ki makha action mayam se amata phangoi adu da sunatana sarkar gi any beneficiary schemes or any kano mayam se amata phangoi doini adu gi mathakta mi ama magi profession natraga sinthoma se loin lei moina panbada maje fashion designing palli aduga maje beauty parlor natraga salon tawi haina palle dress making tawi haina palle adubu magi profession duna maram mora kana ma transgender ni haiga da balati tongan manupa da su nupi da su profession sida lei ba mayam am dai moi loina transgender ni haiga doribra transgender haiba sidi ngasai rule 2020 sigi makhata government of India na bi ba recognition tawriba transgender identity recognition tawba matam da sengriba guideline dugi makhata certified tawrokanda maje transgender haina recognize tawgadabani aduga haiba kumarji lai samje ngasi phawda koina transgender ni haidana abo recognize magi identity documents apply to gibs like Manipur da transgender masing se estimate population da more than 5000 haina pai adubu accurate and exact huju phawda transgender certificate pairaga government gi certified oiraga leba transgender de nearly 500 kaktani sigi asoba challenging amasu aikoi organization singda chaung mayok nei Sakhangdaba singna nan loken sinmi ohum kongthoklaga nongmaina kaplambada ama sire ani laikatnari haire ngarang numidang pung tareka minute nifu mangarom tarakpada sakhangdaba khulai paiba mioi kharana lamfel ps ki manung chanba naurem thom khuman them nei kaida Stone Company Private Limited ki makhada semi oiba nan loken ahum kongthokraga nongmai kaplambada makhoi ahum gi manungda ama thodok thokfamda siraga ani na laikatna khre haire Thaudog asigi matangda fangba paw na haibada laikhidraba na local adugi maming Sri Ram Hansada Chahini Phonithoi Mahak Jharkhandagi ni Asokpa asina Jharkhandagi Godagala district ki Dokavan village dagi Bitu Murmu Chahi Kunipan Apokpa Sri Lan Murmu amasung state asidagi Milalan Soren Chahi Yangkai Apokpa Dorbari Soren Kawi Hairi Makhoi anigi manungda Mitu Murmu gi ye thangba khot Kuning Kuuda Nomai Maruna Panki Aduga Milalan Soren Gina Oi Thangba Mitpan Kuning Amadi Kuraina Chingbada Nomai Maruna Pan Mani Hairi Sok Laba Makhoi Ani Rims da Pukatuna Laikatnaki Thaudog asigi matangda Laikatnariba Milalan Sorena Fongdorakpada Makhoi na Lairingaida Naurem Thum Kuman Them Laikai Thabak Sufam Kholada Makhoi Sinmi Puna Taruk Laiminaringaida Sakhangdaba Mioi Amana Changlaktuna Gari Amukta Inbiu Gari Start Toba Yadri Hairaki Wafam Adu Tabadagi Makhoi Taruki Manungda Gari In Bayang Naba Makhoi Hum Thorakpada Sakhangdaba Mioi Aduna Nongmaina Makhoi Hum Tamna Maru Mari Manga Kapsilakibane Makhoi da Nongmaina Kaplamnaba Matungda Mioi Adu Mafam Adudagi Khulai Thuna Chatki Hairi Thaudok adugi matangda Lamfel PS ki team ama laktuna yengsinki amasung thaudok thokfamda thi humbagi thabak chathaki adum oinamak thaudok adu ta chenaba mioi adu kanano haiba khangba ngamkhidabaga loinana mahak kadom da chenkibano haibasu khangba ngamkhide adum oinamak thaudok asigi matangda case ama register tawduna lokhatki laikhidraba Sri Ram Halchada gi hakchang postmortem examination tawnanaba Jenims ki Mirel sangda thamkre soktuna laikanariba ani gi case da Mari Lainaba injury report Laukre Haire. Housing Fawda Thodok Asi Karamba Mio Sina Karigidamak Tokhalambano Haiva Chap Jana Kangbangamdri Loinana Thodok Asigi Matangda Mari Lainaba Sina claim Toropasu Lakidri Haire. Kuki National Front ki Kuntratare Chuba Mapo Kumon Palan Pangthoktuna separate administration ki demand Hena Kongfam Jackson Kre Haire. Manipur da haukiba chahigi me humdagi hauduna ngasi fawba karamba matamda loisinduna ing tappa santi leiba lebak lamdam ama oigani haiba tambang amdana leiningai cherak asida irang asida achoba khut yawi haina miyamna hainariba kuki khulai paiba lal holuf KNF ki kuntra tare chuba mapok kumon palan thorum pangthopaga loinana separate administration ki demand hena khofam chesin khare wasak kaya lo khre haire Educational Guide Center EGC Thawal Moijingna Handak
हाइदोखिबा काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा क्लास 12 एग्जाम 19 पोजीशन तारख्रबी मोइजिंग लैंग्वेजिंग दगी मिस सुबानाबु अचंब खुदोल पीदुना पुनिंग थौगतख्रे EGC के सेक्रेटरी मोहम्मद सहीबुद्दीन एलाइस एलएन माइबम VP मोहम्मद अमीनुद्दीन अमदी लुप असगी थौमी सिंगना सरुक यादुना महाइरोय सिंगी युमदा पांगथोकिबा अचंब थोरम अदुदा EGC की प्रेसिडेंट मोइजिंग मयुम अब्दुल रजीकना हाई एग्जामिनेशन दा मकोक मथंग तारख्रबा महाइरोय सिंगबो पुनिंग थौगतुना EGC ना चही खुदिंगी पांगथोक्तुना लाकपा मेरिटरीज प्राइज डिस्ट्रीब्यूशन की थौरम असी चही असीगी ओइना हाई स्कूल लिविंग सर्टिफिकेट एग्जामिनेशन की रिजल्ट लाउथोक्लबा मतुंगदा सोयदना पांगथोक्लगने लमदम सिगी हगोलकलिबा महाइरोय सिंगी इंटरेस्ट येंगदगा पांगथोकदरिबा थौरम असिबु मियामना सपोर्ट तौबियु हाइबा वाफमदा द एजुकेशन गाइड सेंटर थौबाल मोइजिंग की प्रेसिडेंट मोइजिंग मयुम अब्दुल रफीकना फोंदोखे चही की ओइबा प्राइज डिस्ट्रीब्यूशन मखोई मकोक मथंग लाक्लबसिंग असिदा इकाई खुमनबो उत्पगी नुमित अदो हायर सेकेंडरी एजुकेशन की मतुंग दा लाकदोरिबा हाई स्कूल लिविंग सर्टिफिकेट की एग्जामिनेशन की रिजल्ट आउट हेक तौरपगी मतुंग दा मदुदा लाकपा पोजीशन लाकपा मकोक मथंग तारपा इचा इनाउसिंग अदो मखोई सिंग अदुबो खंगलगा हाइरिबा मेरिटोरियस प्राइज डिस्ट्रीब्यूशन असे मसी पांथोक जगनी हाइरिबा थौरम असी दसु मकोक मथंग तारकलबा इचा इनाउसिंग असे सात्र साथी सिंग असे मखोइबु यामना फजबा मगोंदा ऑनर तौजगनी ngasi charang pan maya lekai na konba mofam singda leiba club maira paibi singna hojik arong turel tawbagi program lab khibadagi wakat mifam phamkre hariba turel tawbagi program asi chahi tararong gi mamangdagi haukhibani eco park tagi tawraga lakpa maril asina khangabok amadi wangkhem kendra ani gi tainaba fawba tarom laga charang pat samdairam daida tawba lab khibadagi charangpat maya lekai koliba club maira paibi singna local MLA oiba wangkhem kendragi KS mega chandrada haijaraba matung chahi ani gi mamangdagi water resources department na fund oina lupa lakh 15 gi section toraktuna tawba haukiba adu fund loikraba matung local area development fund gi matengna amuk makha tana kilometer 3 makhai torakpada marakta meter 150 mukta ngaringayda miyoy kharana ayet papirakpadagi arong turel tawbagi program asi leblakpa asi tawbiganu hariba arong turel gi mafam asida leiriba miyam sing asina ising asi chana thaknabada sijinari bani mafam asi khas lensu oirabani pata laiba mafam nate maram aduna charangpat praja sing dasu turel asi tawbuda aki akhang pibiganu haina club ki member amasu oiriba poraitona fongdorakle इसिंग अवाबगी लेरिबसिदा अयल बंबी बासिदि ख्वाइदे लेबांग मचा तादबा मीसिंग तौगदौ थौनी अदु सिमसिंग सिगि खुंगो मांतोक पिया कांदा अखोय चांग बाकी ओरिबा चाखो थवांगी तौबिरिसिदा सोजोक बिबियु मसका जेना बो खोनाबा नुआने दबा काइम लेजदे लेबंग स्टॉक दे मारम दिबसि चाखो थवांगी दबंग लागबा प्रोजेक्ट नि मसे तसे नमो एमएलए ना मागी लोकल एरिया डेवलपमेंट फंसिगी तौगान यां वाना तौबा चाखा पता खुदि मन इसिंग अवाबसि लेगान हाइबनि मागी फन काबी आना बिदंग तौबनते फन काबी आना दिसि चांगबा अखोई किलोमीटर 3 मखाई से चानी उंतंगारबे तौबो लोइसलगदोइसे हाइबसिंग गायदे तौबन लाइन हतक बनते माइ फंदे तौबो गांतने माइ फंदे गिनिगना अटे थाबियो पैसा कम चलबे यंगिरो तौरिबो तोरेंसे अखोई खुदिमक किने हाबसे लेरिबो येनिबो खुदिमक तसेनमगी चाखो थांग पामदबनी हाइने लौगनी मसि खोंगो मंतोबियो तोरेन तौबो आयबन लेतना ngasi enita club amadi hariba club asina koliba khoirom laikai mainam laikai apunba maira paibi association thangmai bana khul ngak pai chirinaw singda mateng pangba chatkre khongsat asiga mari lenena laikai asigi maira paibi gi president khumuk sam ongbi modubala na haikibada icha singna meyam gi mahut sinduna khun ngak liba sida aikhoi pumna makna makha tana angamba mateng pangani haina phongdokhe एनिता क्लब अमदी मेरा पाइबी लेकाय कोइबदा लेरिबा खोइ मयाम पुनमना खाइजरगा इचा सिंगी दमकतने हाइदना खुनगाकपा इचा सिंगी दमकतने हाइदना ngamjaba khara sillangjare haraga icha singi mateng pangba chatsaga dawri ngasi akhoina chatliba se achi khakta sinate mamang da sima yamama pangkhare adubu matung da su tek takaidana asigumba chama pangba ngambagi thongna akhoi lejari aduni icha sing punamak thongna hanbiganu nama akhoi leiri matam punamakta ima gi damakta di
अखोई इमा लेबाक से कन बंगम ननबा कदाई द करी द हाइबदो नमा अखोई लोइना पुंजनरगा इचा सिंग वाता नरगा कई दोगो याबगे हाइबदो कोई पुनमक खनने नबदसु सरुक याजगे अपुनबा खोरीरोलगी मालेमगी लुप मणिपुर ने स्पॉन्सर तौदुना असम थांगता एसोसिएशन सिलगा था असिगी चचत कुलुमदोइदगी कुनमरी फाउबा साउथ बराक गेस्ट हॉल बिना कांडी कसार अमदी असम द पांगथोकदोरिबा फर्स्ट आर के माधुरजीत थांगता ट्रॉफी 2024 दा टेक्निकल सपोर्ट पिरुनवा थांगता फेडरेशन ऑफ इंडिया के टेक्निकल चेयरमैन ओजा हुइड्रोम प्रेम कुमार गलोइनना फेडरेशन की टेक्निकल मेंबर मंगा ngasi nungthel imphal thadokre ट्रॉफी असिदा असम की तोंगान तोंगान डिस्ट्रिक्ट के थांगता सानरोई अमदी ऑफिशियल कया सरुक यारगनी हारिबा ट्रॉफी असिना असम की थांगता पामजबा नहासिंगदा थांगता महिदा हेन पुनिंग चिंगसिनबा ngamlagani मालेम की तोंगान तोंगान बा यलहौ मसाना कया अमा इंटरनेशनल की ओलंपिक की फिदा फंगनबा अकन बलमजेन तानरी खरदी हारिबा फिदा असि फंगदुना मालेम की स्पोर्ट्स पामजबा नहासिंगबु कानबा पीरे थांगता हारिबा फिदा असी फंगनबा अकन बलमजेन असिदा सरुक यारिबनी थांगता फेडरेशन ऑफ इंडिया ना मागी एफिलिएटेड स्टेट यूनिट सिंगापुरना वॉलंटरी थांगताबु नेशनल अमदी इंटरनेशनल लेवल दा प्रमोट तौनबा कन्न होनरी मसीगी महिना ngasidi भारत की नहासिंगना थांगताबु पामजबा नोंमा नोंमागी हेंगलकले भारत की मियामना थांगताबु मसक खंगबा हेंगलकले अमदी खेलो इंडिया ना थांगताबु रिकॉग्नाइज तौबिदुना हौखिबा चहीगी 4th, 5th and 6th Kelo India Youth Games da medal event ama oina competition pangthokre laibak thibadi federation na fanakan hotnarabasu Bharat ki thangtabu pamjaba youth singhi manglandi mapung fana mangfang lohan bangam khidre masimak thangta gi horofam oiriba Manipur state ki government na hena puning changbiduna hotnabirabadi mai pakani haina ojana media da paudam birami haina huye lalong thangta association manipur ki secretary haigurjam babuna khujek pi bacherol amana khangalakde Sarit Sarat Association Delhi na host oiduna Sarit Sarat Federation of India na silaga tha asigi tara taretagi ngasi megi tara mapan fauba state kunithoi na saruk yaduna New Delhi ki Akhil Bharat Hindu Mahasabha Auditorium Hall Mandir Merch Sector D Gole Market da pangthokiba First National Sarit Sarat Championship 2024 da Assam state ki oina maitai macha tarukna gold ani silver ohum amadi bronze ama puna medal taruk lawrak le haire Assam state की हालीकांदी जरीवोनगी सानरोई तरुकना सरुक याकी चैंपियनशिप अदुदा लाइसुम प्रीतम पुरेम्बा अपोपा लाइसुम तोंबिसना लाइफम लाइसुम खुन्ना 45 kg दा गोल लौखे मोइरांगथेम रोशनी अपोपी मोइरांगथेम इबोमचा लाइफम थौना खुन्ना 35 kg दा गोल लौखे असेम राजदरमेन अपोपा असेम गुलापी लाइफम लाइसुम खुन्ना 50 kg दा सिल्वर लौखे मोइरांगथेम विश्वाजित अपोपा मोइरांगथेम इबोमचा लाइफम थौना खुन्ना 35 kg दा सिल्वर लौखे मोइरांगथेम रामेश्वरी अपोपा मोइरांगथेम इबोमचा लाइफम थौना खुन्ना 50 kg दा सिल्वर लौखे अमदी लाइसुम कोरोंगानबा अपोपा लाइसुम सनातोंबा लाइफमना लाइसुम खुन्ना ब्रॉन्ज लौखे असम स्टेट की ओइना कोच मोइरांगथेम इबोमचा टीम मैनेजर यांगखोम प्रियोबजना असम स्टेट की मैतै मचा तरुकना गोल्ड अनि सिल्वर ओहम अमदी ब्रॉन्ज पुन्ना मेडल तरुक लौरकपदा हराउबा अमदी नुंगाइबा फोंदोरकले इमा लेबाक असिदा मिटोपना लान तारकलबा सिफाउबदा अखोई अमत्ता ओइना पुनसिनसि हाइबदा यादबगुमना तौरिबा असि करिगिनो इमा लेबाक कनबदा कनाबु याउरोइदोरिबनो हाइना थवाई मिरेनगी को कंटेनर पीसना हंबिना फोंदोक्रे वाफल मसिंग असि इम्फाल ईस्ट की मनु चना लेबा मोइरांग पुरेल इथम अबदी तुमुखोंग द लेबा खुन ngak pai chininaw singda chananaba cheng yauna nongmade changba insang napi thau thom yauna atai pulam kaya mateng pangbuga mari lenena pangmi singda phongdokhibane khongsat aduda thawai miren gi advisor ti thawa media coordinator k suren kumar yauke खोंसत अदुगी मतंगदा थवाई मिरेनगी को कन्वेनर पीसना हनबिना मखा तारादुना हाइखिबदा मे हुमदगी हौरखिबा इरांग असिगा चैथेंग फंगलबसिंगदा थवाई मिरेना मतेंग पांगदुना लागली मसिगी मनुंग चना ngasi मफम असिदा
thawai mirena mateng pangbagi chaniga kunithoi suba oina khunga liba icha singi chana thaknaba polamsing asi mateng pangbani ngasi fawbada lan asina chaithen phanglaba mafam kaya da chatuna mioi kaya ga unakhre makhoi gi awabagi pawdam kaya taduna lakre angamba mateng kaya su pangduna lakre adubu ngasi fawbada thokliba lan asi loisinaba honabagi fibamdi ude ima leba kandaba yade haiduna ngasi fawba ahing tumdaba makhai icha singna ngakli lamdam asibu nusiba mioi kayana jingnaba leitana pirakpa nusibagi khudol aduni ngasi mafam asida piduna laklibasi ima leba kandaba yade haiba wafam adu thawai mirena ngasi fawbada miyamgi achobo matenga loinana thabak tawduna lakli haina makhatana mana fongdoki ni aduna lamdam sida leiriba khoigi praja singi maraiba yamda thire haibase thawai mirena khangna manipur mafam khuding makta khun nga pochingi awabagi mapauchi puraga ikhoi amuk tangdi chungchanaba yabra haiba khongchattuda lisang china chata jarakpa khun nga pochinga mating pangbagi chaniga kunni thori suba khongchatchida ngasidi nungsi jaraba lamdamjigi chaina mayamanga thengnabase aikhoi da punging sida yamna nungsibamju phawi kapingbamju phawi nungaibamju phawi se sigi masa sina lisang sina sum chatharakpada Sumara later by Satin Makota Kulai Paraga Lan Pasa, a kind of Hamung and wine and become the Sutumba. Wine and a civil the Yaldom, Kayama Sule, losing Manganga than a quick don't do no Hanga, but like Mayamam Sule, don't mean 1,000 a point of Jenna don't Jordan wine and labor Mayamam Sule. Chini. Like-minded group LMG Manipurna awa ana taraba singda minung sigi tengbang pirakpagi saruk ama oina yamna thamoi sokba thodok ama haukiba me 13 da Thawal district ki manung chanba lamdeng khuman them lekai da leiba khuman them bihari singna handak lenjaw yawwa akan banung leinung sina sokhan khraba bihari ki sangoi amadi yum gi verenda semjina na bahotna bada sangoi mathaktagi taraktuna kokta sokpadagi Siza hospital da laikat naram na bamatungda Jadiva tha sigi chachat tara tarukta taibong pal thadokre haiba pau social media amadi local news singda thengnabadagi like-minded group LMG Manipurna imung asigi awabada saruk yabaga loinana nongmada changraba yadraba acha athak singna chingba polam kaya ngasi ayuk mateng pangkhre group asigi advisory board member Narengbam Robindrona Luchingduna Chatkhiba ngasigi tengbang khongchat aduda group asigi secretary Ojit Sorok haibam publicity secretary Rakesh Naurem Surendra Ningomba Kunjesor Mangsatabam Boinau Maibam PK Wirongbam Sobita Maibam Birla Salam Romeno Maithem na chingba group asigi maru ebam member kayasu saruk yakhi tengbang khongchat aduga mari lenena group asigi publicity secretary Rakesh Naurem na haikhibada asigumba khudong thiba awawa taraba imung asida LMG na saruk yajabaga loinena angamba cha thaksing tengbang jabani Rakesh Naurem na makhata na phongdokhibada lamdam sigi ka hena khudong chadraba awawa taraba imung singda mateng pangminasi haike ngasi social upliftment organization shu singzamai top laikai gi taramari suba foundation day numit kamari lenena CBSE amadi COSM gi makhada pangthokiba class 10 amadi 12 examination da first division da pass tawrakraba mahairoi mari da Domika Kaksing Tabam Minmi Haubam Basilica Sapam Amadi Jubal Haubam da certificate momento amadi khodol pot piduna ikai khumnabo utkre Loinana May Mapandagi Tarani Thoi Phauba Pangthokiba Manipur State Taekwondo Championship da Social Upliftment Organization ge Lamjing Makhada Hangdokiba Taekwondo School TTS ki Sanaroi Tara amadi Team Manager Kaksing Tabam Bogindra amadi Team Coach Kaksing Tabam Kiranda Lengyan Fi amadi Momento Piduna Ikai Khumnaba amadi Sanaroi Singda Certificate Yenthoki Ngasegi Pangthokiba Taramari Suba Foundation Dega Mari Lenena Social Upliftment Organization ki President Retired Colonel Haubam Gojendra Naluchingduna Indigenous Tree Plantation su haudoki Rural Development Association Saban Tongba Awang Laikai na singduna Saban Tongba Ward number 13 na konba Kumsi Chahigi Bosem amadi Kosem na lauba class 10 amadi class 12 ki exam thakiba mahairoi Yankhai Humdoibu
taram no upaka loinana career counseling ki thoram ama ngasi laikai asigi community hall da pangthokre thoram aduda motivator amadi social scientist Dr. Danabir Laisomna athoiba mithonglen Thawal Municipal Council gi Sabantongbo Ward number 13 gi caretaker Sanasam Ibo Tombi Singna thoram mapu amadi Thawal College Teacher Association gi president Thausu Pubiriba College asigi Political Science Department gi head Sanasam Ibo Yai Singna akhanaba mithonglen sing oina saruk yake athoiba mithonglen gi warolda Dr. Danabir Laisomna Mahairoi singna makhoi gi tungi punsida hena afaba oinabagi damakta mahairoi masana mama mapa oiribi singna amadi oja singna lauhaningba thodang sing loinana afaba chakhatpa iramdam ama oiraknabagi matangda wafam kaya phongdoke thamjani mana samkalung dildi akhoni kai kunadabadineba bebar tokdabadineba mainu bidusu ainu bali samkak bidi ko idra chapdu thara salre ke dodin Sakut pun ada di sektor teknologi ko. Aina thamjani se ahan bada noi larik ne larik pa bhai tri bani ko. Koisal lep kera lep poira larik pa bhai tri larik si tam dringi mamanga larik si mamanga kari kari to bu yagi habe si jokwe angang singda mama pa na kai bu pi dala sakhrem ne bo. Angang si ju lai si nongmi yaudra lan sangai ni. Kha sige da ni. Koi soidana kodana pathar kodana tawga ukrong daga sang ne hoga lal loirga sida badu di khandre ko lai yaudana lal lai ni ko adugi maram di ai haige mun taw bonai de ko NP Publication Center Wangjing Sorok Haibam Laikai na singduna ngasi masagi chahi marufuram suraba lamdam masigi aiba chongtham achoba singna iba waroi pot haina mingthonba wari Laisangi Larik Ama ngasi Manipur Press Club ta Manipur University Kanchipur gi former Dean School of Humanities Professor Nahakpam Arunana athoiba mithungnen oiduna haunabi matung ina fongkre Larik fongbagi thoram aduda Sahitya Academy Awardee Khetri Birana thoram mapu Manipur Literary Society Imphal gi President Nomai Them Kiran Kumar Singna akhanaba mithungnen oina loisinki ngasi phongdok kiba larik adugi maramda retired senior lecturer Saikum Chawba Singna wa ngangki ngasi phong kiba larik asigi publisher su oiriba NP Publication Center Wangjing Sorok Haibam Laikai gi founder Narengbam Priyobartana wafam kaya phongdok aduna haikibada aihak angang oiringaidagi larik iba pamjarakpa misak ama oina horakhe larik ti iraga phongbadi khudong chadraba aiba aibi singi larik sing phongbagi thodang Yazaning bagi tambak NP Publication Center asi lingkhat chaduna ngasi fawbuda larik tara manga phongkre ngasi phong ni ba waroi pot hariba larik asina Publication Center asigi tara taruk suba larik ni Manipur Khunaida thoidok hendokna kanaba pigedaba makhalgi larik sing iraga phongba ngamdraba singda larik sing NP Publication na phongnana bagi damak thong launa hangduna thamde ngasi phong kiba larik asigi ayiba chongtham achoba singna phongdok kibada Thabak haibasi aruba sulaite araiba sulaite khangbu khanglabadi aruba thabak tu yamna laihale khangbu khangtrabadi araiba thabak adu yamna luhale ngasi larik fongbagi thoram aduda lamdam sigi saknairaba ayibi kayasu saruk yake Thabak haibasi arrival lady, arrival lady. Hambu Kangaba, Haibu Hairabati, Aruba Tamuchi, Irai Pantopur. Haibu Haitraba, Hambu Kangrabati, arrival Tamuchi, Arubu Irai. Aruba Arubu. Sedih dari kajian mana? Kalau kita makin new Kakching Lamkhai da leiba PS Hotel haina khangnaba Chap Hotel amada ngarang numidang pung 3:30 tabada nomai round ama kapsilam le haire thaudok adubu yaningdaba phongdoktuna ngasi Kakching Lamkhai da wakat mifam chathakre Kakching Lamkhai Welfare Board na sinduna chathakiba wakat mifam aduda Hotel Mapu Pukrambam Ongbi Puspalata Elias Inaw na phongtorakpada kanagumba lub amataga sergi demand torakpa sulaite
ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯑꯅꯥꯕ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯣꯇꯦꯜ ꯑꯁꯤ ꯐꯝꯖꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯖꯕꯅꯤ ngasi faubada mingonda kainaba tawkhibasu leijade chamne hingjariba asida ngarang hotelda nomai kapsilambagi thawong asi yamna nungaijade asigumba thodok asina aki akhang kaya faholle kanana kari maramgidamak nomai kapsilambano haibadu sengdokpirau matungdasu amukhana aki akhang pibagi thabak asi mirakta chathabiganu hainasu phongdoke Kakching namkhaida leiba hotel amadi dukan sing asi ayuk anganbadagi numidang wairam fauba thonglonduna chathakiba wakat mifam aduda dukan du nomai kapsin bai yaningde kari maram kidamak nomai kapsin libano mari leinaba singna miyam da khangalu asigumba thodok ase amuk hana mirakta thokan biganu haiba wakat warol sing thetpaga loinana wakat mifam loisilakpada kholau oina su lauke Laisrom Kumarjit Koba fashion designer ni haiba miyoi amana khunai asigi chatnabigi mayokta chathakiba thabak thoram singi maral yazabagi social media da thadorakpa video amada Singjamai Kendragi MLA Y Khemchan gi ming yaurakhiba adu Singjamai Kendragi ima event singna yaningte haina phawnorakre akoi singa sayuktagi honorable MLA gi yumda ikoi wahang pahong tamnadana nungaitabadagi thogdo aduga mari leinana wari watai kya sanajare adubu aikoina singdoknabgi chalwada unahan biraktrabanina aikoina hauji media gi thongda akoina mu haijari adudi ngarang thokriba thogdo adugi matangda asum aralado fajana singdorau singdoraktrabadi aikoina hauji aikoina aingi mateng laudana changsilli athuba matamda mahangna honorable MLA ga leina khiba mari gi matangda marik chumba Sengdoroktragadi makhatana aikoina mahaki mathakta defamation suit togani haibo afam siga thamjari loina aikoigi honorable MLA bu asigumlaba izat sokninga oiba badnam asi pibagi namakta mahakna mahaki mafamda aikoina highly condemn tawi aduga madam lebi khibikta su aikoina aikoigi honorable MLA gi damakta singamai kendrigi praja singna lepli haibasimasu thamjari Kakching Wari Maikegi Tongan Tonganba Club Taruk, Kakching Popular Sporting Club, Kakching Town Club, Advanced Volunteer Organization, Sena Athletics Organization, Youth Union Club, amasung Ideal Youth Association na punna sinba apunba organization ama oriba United Clubs Organization, Yoko Kakching Wari na miyamgi yaifana bagidamak chatharakpa, iram nala sengba amadi lam kopsilakpasing takthokpagi thabak ngasidagi haukre. District Administration Kakching gi mityeng makhada United Clubs Organization na initiative lauduna chathakiba ngasidagi haukiba iram nala sengba amadi lam khopchilambasing takthokpa aduga mari leinana UCO gi President Moirangthem Brojena phongdorakpada Kakching Wari gi miyamgi yaifana bagidamak Wari Maikaida leiriba club taruki apunbo organization ama oriba United Clubs Organization na Haukiba chahi lisingani tara mapandagi hauduna iram nala sengba amadi lam khopchilambasing takthokpagi thabak asi chathaduna lakbane Wari Maikai asi nong taba matamda Kakching gi ising ayamba chentharakpam oibana Maikai asomgi iram nala sing asi mawong marin tana thamba tangai fadaba leibana matam dugi DC ga tanaduna DC gi midyeng makhada UCO na thabak sing asi paikhatchabane UCO na tawjariba asi lenga ki karigumba senthang amatada paikhatpa thabak nate lanai oina miyamgi matenggo loinana paikhatchabane miyamnasu UCO na paikhalakliba thabak thoram asida mateng pangbiduna afaba damdam ama ohenaba aikhoi puna saruk yaminasi haina phongdorakle Vasai Thamaibanna 5 Sangai Trophy Veteran Football Championship 2024 gi winner oikre United Veteran Football Manipur Mapal Gangzai gi midyeng makhada RK Fortune Developers Private Limited ki Managing Director RK Rameswar na sponsor tauba winner na lupa lakh ama amadi runner up na lising yangkhai gi prize oiba 5th Sangai Trophy Veteran Football Championship 2024 ngasi Jingamatak CYLC ground da Vasai Thamaiban amadi UVSA judging gi marakta final match sanakre ngasi sanakhiba final match aduda Vasai Thamaiban na UVSA judging bu tie break da panjil mari anida thoiduna winner oikre haire ngasi loisinkiba 5th Sangai Trophy Veteran Football Championship 2024 loisinbagi thoramda Manipur Central Jail gi Superintendent of Police Sorok Khaibam Badrika
United Veteran Football Association Manipur की President Professor Ngangom Brajakumar Singh, RK Fortune Developers Private Limited amadi tournament asigi donor oiriba Managing Director RK Rameswar Singh amadi Jingamathak Youth Learners Club CYLC की President Konjengbam Chingkhamna athoiba mithungnen sing oina saruk yakhe. All Jiriwam Sports Association AJS na sinduna Jiriwam Higher Secondary School ki sanabungda team kunithoi na saruk yaduna sanariba First Mazarun Bibi Memorial Senior Futsal Tournament 2024 ge ngasi sanakiba ahanba match da Sonapur GPSAB na Digli NLC bu goal taruk mangada maithiba piki aduga ani suba match na LEC Bapuparana Sunrise Club Kadam Talabu goal mari ahumda thoike. Ngasigi match sing asi O Biseswar Singh, KH Nilakamal Singh amadi Aziz Haidana conduct tauke. Hayengi ahanba match nungtul pung ahum taba matamda Oriental Club ka Chatim Talaw YC ga sanagani. Aduga ani suba match na nungtul pung mari taba matamda LFC ga Lysim Club B ga sanagani. Tongan ba tim kun mathoy na saruk yaduna ahanba Awang Kogru Trophy 9-man aside football tournament ngasidagi Awang Posobong Kuno football playground da hogdokre. Ahoba numita Milan Football Academy haikak mapalna Kanglaipak mapari Imphal teambu goal ahum amada maithiba pikre. Tournament Committee of Youth Development Club Awang Posobong Kuno na sinduna pangthokiba tournament adugi ngasi ahoba match da sanakiba team animak yamna fazan sanaki. Ahanba half the Milan Football Academy ki jersey number 17 Sangit na minute ni parom chatpada ahanba goal chanki amadi jersey number 9 tombana minute kuni thoirom chatpada goal amaga chanduna goal ani sino mangjin thaduna chatke. Second half ki matamda Kanglaipak mapari ki jersey number 2 Bikasna minute kuni pan chatpa matamda goal ama chanduna ani ama masigi matungda Milan gi jersey number 11 Malemna minute kuntra taruk chatpa matamda goal ama chanduna ahum amada mangjin thaki. Apiba matamgi manungda goal handokpa ngamdabadagi Milan Football Academy na Kanglaipak paribu ahum amada maithiba piki. District Football Association DFA Thobal na sinduna L Memcha Devi Memorial Super Division Football League Tournament 2024-25 ngasidagi Kodongpokpi Sports Complex Wangjingda hogdokre. Tournament hogdokpagi thoramda District Youth Affairs and Sports Officer Thobal Deven Moirangthem, DFA Thobal ki President M Mani Singh, Vice President CS Iboyama Singh, Vice President L Samo Singh, Vice President K Michael Singh, General Secretary M Madhusudan Singh amadi Thobal District Badminton Association ki President Ice Info Singh na mathang sina athoiba mithungnen thoromapu amadi akhanaba mithungnen Singh oina saruk yakhe. Makha tarakpa asidi Manipur gi wangmadagi I pausing amuk pizari. Crore chamaga supna mangagi heroine number 4 ka konana Mizoram gi miyoi ahum Assam Police na fare hairi. Assam gi Kasar District ta ngasi nongalamdai Mizoram dagi lakpa chakamari panba gari da yamna haising na lotu na purakpa crore chamaga supna mangarom gi oigadaba heroine number 4 kg taraga gram ngakpigani gram kuntra humdoi Kasar Police na miyoi ahum ga konana fare hairi. Ahan bagi oina wahang pahong chathabada heroine number 4 ga konana faraba miyoi ahum ado Mizoram dagin haiba khangbangam khibaga loinana makha taba ain gi oiba thabak lokhat pahokre haire. Myanmar gi Rakhine State laiba Bengali singi yum kaya khulai paiba lalholup Arakan Army na mai thadokre hairi. Bengali social activist Rone San Lengi report amaki matung ina tha asigi taranipan gi numidang pung 8 taba matamda Myanmar junta gi mayokta lalhoriba lalholup Arakan Army na Myanmar Rakhine State ta
Buthidwang Saharda Leiba Bengali Singbu Yum Thadokuna Chatkinaba Kanganbaga Loinana Mafam Maduda Leiba Bengali Miyoi Lising Amaga Chonga Hena Leiba Yum Sing Adu Mai Thadokre Haire Modina, Russia, Bangladesh, amadi Pakistan ki matau tamna bohotnari haina Kejriwal na phongdokre. Delhi ki Chief Minister Arvind Kejriwal na Prime Minister Narendra Modi na tauriba asi Russia, Bangladesh, amadi Pakistan ki matau tamna bohotnabani hairi. Leibak sing asida chatnaba supnom sasan India da pusilaknaba hotnabani haina phongdokre. Kejriwal na hai hauzik leibak asida oiriba fibam yamna kiningai oire. Russia ki President Vladimir Putin na mahaki political rival oiriba Lochingba Singh jail da thamjinduna natraga hatoklaba matungda election pangthoktuna vote chada marfudara taret fangduna ka khibagum Narendra Modi na leibak asida opposition ki Lochingba Singh kaya fajinduna 19 suba Lok Sabha mikhal asi namduna kana bohotnari Bangladesh tasu Sheikh Hasina na opposition lusingba kaya fajinduna thamlaga Bangladesh ki mikhal irai laina kaba ngamke Amaromda Pakistan da khwaidaki chawba politician oiba Imran Khan bu jail da thamjinduna mahaki party kangkhong chahelaga election pangthokhibana leibak aduda democracy ki masak uba fangkhide Hariba thong sing asi PM Modi na ururaga leibak asidasu dictatorship ki mawongda opposition ki leader sing fajilaga election asi mai pakani khali adubu India ki miyamna yadaba thabak tawrabadi mahakna kayam kuina leptuna leiba ngamgadoribano adum oinamak India da asengba democracy ki masak uba fanglagani haike Land scam ki case ta Mizoram court na miyoi kulumdoi conviction pikre land settlement certificate season aduna government ki compensation lauthok ki maralda government official yauna miyoi kun taruk Mizoram court amana Indian Penal Code IPC amadi Prevention of Corruption Act PCA ki makhada conviction pikre hairi Madhya Pradesh da Longmi Singna Lambida Morok Haidoktuna Mamal Hongba ki mayokta Khongjing Changsinkre Leibak asigi Longmi kayana tilhau amadi chanamgi mamal hanthabagi awaba mayokna khraba matung Madhya Pradesh ki Ratlamda Longmi Singna ngasi Morok ki mamal hanthabagi mayokta yaninda ba phongdoktuna lamdam masigi lambi kayada Morok Haidoktuna Khongjang Changsinkre Ratlam amadi masigi akoibada leiba mafam kayada Morok ki mamal trader singna Supnagi lupa taruk tareta leiraga kaithel dadi lupa kuntrani fuda yole haire thogdog asigi video social media da viral oirakhibaga loinana Prasuram Bihar colony gi longmi amana hai tilhau amasung chanamgi mamal hongbana longmi kaya awaba mayok naringai morok ki mamal kg da supnatagi lupa taruk oirakpa asi aikhoina thajariba pothok sing asi lenga ki lambida haidokpana hena fare Leibak asida law uduna amadi tongan ba mana masing thaduna hinjariba lawmi kayadi lenga ki thong asina aikhoibu mirai birabra khandaba ngamdre lawmi aduna makhata na haibada moroki mamal ka aka akum sana halaga lawmi singda otpiriba karigino hangnaduna makhoina awaba taraba matamda ingkholda sunomduna leibak miyamgi pothok watanaba hotnariba asi legangna kari sumiyeng chambidraba amadi thausadabagi Khoisaunaraba longmi kayana ngasidi sinfam onanaba honarakpada natana achauba ihau haunaba thorang torakle hairi Ratlam district ta mamangdasu tilhau leibi davadagi longmi singna puthoktuna tilhau kaya hundoktuna manghan khiba leikre loinana chanamsu matam kuina pi davadagi mamal tamanbadagi kanarakrabra khanduna chanam thabagi thabak toknarakle Madhya Pradesh ta khaktanatana ngasi leibak asi longmi singna thengnariba awaba si center na ubifam thoktabra mari leinabo authority amadi policy semliba miyoi singna longmi singi fanaba khanbiduna leibak asida afaba amadi chap manaba agricultural system sembiyu haike Hemanta Biswa Sarmana BJP ticket pigani haina moithem tawduna IPS famdagi resign tawhan khibani haina Bihar ki Buxar parliamentary constituency da independent mirep oina chongthoktuna Lok Sabha ki mikhal thengnariba Assam ki Lakhimpur district da superintendent oina thawpuramba IPS Anand Mishra na phongdokre
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ Village Volunteer Force Manipur Sinduna numit nini ki oiba Mars Free Plantation campaign ama Haibok Chingda pangthokre. All Manipur Nupi Manbi Association ki coordinator Bonita Pebam amadi Santa Khurai yauna press conference ama pangthoktuna Laisram Kumar Jitpu transgender nate haina phangdokre. Sakhangdaba singna Laloken Sini Ohum Kauthoklaga Nomaina Kaplambada Amasire Ani Laikatnari Haire. Amadi Kuki Nascent Front ki Kuntradret Suba Mapo Kumon Palan Pangthoktuna separate administration ki demand hena Khongkong Jasin Kre Haire. Ngasigi oinadi Mami TV na sandok chaba prime time news matang asida lusinjere mayambo muka hana kurumjari. Congratulations. Congratulations from all of us at Heritage Convent. The superstar of Heritage Convent, Gloria Kontojam, 17th position in HSE 2024. You win a jackpot of Rs 2 lakhs. Overall pass percentage 100%. 77 out of 91 students secured letter marks. 88 out of 91 students passed in first division. Registration open for Standard 11 Science 2024-25. Special fee package for heritage students. For details, visit School Office Campus 1 Uripok or school website www.heritageconvent.com.